Chahi ama hellaklaba Irang Asi Loisinnabagi Chap Chaba roadmap ama leingak Paikhatpagi Mami Tadriba Asi yamna Laibak Thibani haina hannagi Deputy Chief Minister Gaikhangam na phongdorakli wafam asi ngase paumi kharaga Congress Working Committee CWC ge members oiriba hannagi Deputy Chief Minister Gaikhangam ga mahaki mayumda unakhiba amada mahakna phongdokhibani Mantripurkhida laiba mahaki mayumda unakhiba aduda hawjek tholiba Irang asi gi mathangna palladuna Gaikhangam na hai Hawjek lamdam masida thokliba Irang ase chahi ama hellaklaba fawba loishinnabagi Chap Chaba roadmap amadi action plan amata Paikhatpagi Mami Tadriba ase yamna Laibak Thibani amani leingak thokliba Irang ase gi responsibility lawba amadi Irang ase lakshinaba singthaningai oiba thabak sing pangthokpagi mahutta atopa singda mara sijinbagi thawong chathaduna leide Phibam asida leingak Irang ase athubada loishingani haibagi mami uba phangtri leingak asina mathau taba sing pangthokpagi mahutta Mamangi Congress ki leingak to onsidun leide leingak ase tunghanbigi leingak ka chap manade mamai makok samnadaba maong baril tadaba leingak ki thawong ase hongdokhaningi state asida tangai fadana changba polam sing pusinakliba asina lamdam ase mahoksagi fibumda hanjilagle tangdu leitaba purakle haibi yaroi handak leader of opposition Rahul Gandhi na Manipur lakib adu aikhoina thagatfam thoe mahaki Manipur khongchat adu lana uhanna bo khondarib ase yamna leibak macha tadaba amani haina mahangna makha takhe Dugumba roadmap amadi action plan se udaba thengna asiba makhai jam thabak ko chathari ne mado mathang chathara kanda thengna akoi losinba yanana ba khonna jari haibagi madugi wakhalon hagadra madugi mami da tada badau ubase masi laibak yam thibani lawe adigi mathakta responsibility se masi one to haidi accept of him hutta masi kani hakari haine blame game sanaraga excuses mayama piraga masi thabak oina pangthokna da honna da base masi dairiba situation se yam thuna loisingani haibagi mami do koi fu ngamda badong tore hajani adige hairu ragana hannagi government Hairugana Congress government tung han chakpa aina ha jo haigi bitu nga maming tung han bi di khangi sakar tung han bi sakar di khangde adu handak ki sakar tung han bi ki sakar tare adiga aman ngangi sum to blame game sana le se masi to bi da ba phai ha se hana thamjage Hawjek lamdam masida thokliba Irang ase mahoksagi fibamda purakna balamdi gi matangna palladuna Gaikhangam na hai Hawjek lamdam masida thokliba Irang ase mahoksagi fibamda purakna ba khonabada leingak loisingna pukchel sengna thabak pangthokpa mathau thai leingak pairiba minister amadi MLA sing amatoina kokjung sinaduna Irang ase mahoksagi fibamda hanjilakna ba khonaba change makok thongba sengge marakta hana afaba mari sangmatba mathau thai makok thongba singna afaba mari leiraba matung miyamgi marakta afaba mari lakani tangdu laitaba purakba haibase luchingba singdagi horakadabane kumja inglising ama chamapan marifutara humdoi da thokiba naga amadi kuki gi Irang aduda matam adugi leingak paibe yauriba naga amadi kuki gi MLA singna punna Irang adu lakshinaba amatoina kana honakhe adubu hawjek lamdam masida thokliba Irang asidadi asiguma khongthak asi paikhatba ude nakal animaki luchingba sing punsinnadrabade kadamna miyamna tinagane masini yamna maru oiriba ase maram asina nakal animaki luchingba sing kokjung sinaduna Irang ase mahoksagi fibamda hanjilakna ba kholaba mathau tai Manipur ki apunba saktam kaihandanaba lamdam asida khundaminariba kanglo furup sina puna khodaminasi haina mahangna makha takhe paliba sarkar sina ihan handaga sincere and kari hagade honesty and sincere thamoi sengna thabak se paikhat pase mathau changi hai ko adu hikse tawriba po se double speak man amada ma hai tawba masimati santi praktaba ya de determination. It is a sign of lack of determination and commitment. Chakagi and commitment amati determination se political will power se khara laita badong ure hai thamjani. I am the object maduki santi prakada se mayam confidence restore to changi ko. Hojikti honorable minister MLA se ruling party minister MLA sing power Mr. Cabinet Pamin Nadre, Assembly Pamin Nadre, Party meeting the Pamin Nadre, a so idea how na Karak Masi Laibak Thibani. Razag confidence
ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗ ꯂꯩꯇꯕꯗꯧꯅ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ